Ngasigi oina Indian Army na Myanmar da leiba Alpha I gi kemta Lalhou haiba pause kharagi tongan ba reports thamjage ngasi ayu angan bada India ga China ba Myanmar gi Sagang division manunga leiba Alpha Independent amasong NSNK gi campsing da mi tongdaba aerial vehicle cham hena Sijinaduna Landa bada luchingba sing yauna mi taraga mapan lom siraga taraga mapan lomna aso apan nangkhre hari Landa adu Indian Army na di Chathakhre haina Alpha I na phongdolabasu asiguma makhal gi Landa sathabagi matangda makhoi da paw leiti haina Army gi mekai dagi phongdorokli paw gi likhun sing na hai yamna ningchina sinlang dona ngamkhoi lanchin duna India ga lonaba Myanmar gi Sagang region ta leiba Alpha I amasong NSNK gi camp sing da unmanned aerial vehicle UAV sing Sijinaduna Landa ki ba adu Indian Army nani naga sing na khutling duna leiba makhoi gi territory da leiba awang nongpok lamdam gi insurgent group sing gi camp sing da ngasi ayu angan bada Indian Army na akan mamuongda Landa bagi thabak adu Chathakhre bani ngasi Landa kiba mafam sing adu matam sangna awang nongpok lamdam gi insurgent group sing gi camp sing lerakhi bani pawgil kun sing na hai ngasi gi Landa adu UAV samagi Mathakta Chathakhre Landa adu awang nongpok lamdam gi insurgent group sing gi Mathakta chathaba khwaidagi Henna chauba Landa ni ngasi gi Landa adu da insurgency luchingba mayam sibaga loinana mayam amana soklamba yai haina thajanari ngasi gi Landa adu mapung oina Pares Baruwana luchingba Alpha I gi 779 base camp ta Chathakhre Waktham basti da leiba camp adu da Landa rakpa matam adu da camp adu da Alpha I gi kedar manga leibani adu bunga sigi Landa adu da mi kya sikhi amadi kaya na sokki haibagi matang da nakal ani magna chap sabu wafam phongdok palaiti adumoy namak chapsa na khanglaga Chathakhre akan Landa asida asi ana amadi aso apan mayam yarongani haina thajanari Alpha I gi Eastern Command headquarters oiba Hoyat basi da leiba camp amadasu yamna akan mamuongda nongthaktagi deran singna Landa bagi thabak adu Chathakhre mafam da Chathakhre Landa adu da Alpha I gi makok thongba luchingba sangi manungda ama oiriba Nayan Medi Nayan Assam siramba yai haina thajanari Alpha gi luchingba sangi manungda khwaidagi Henna kanna atopada ichil piba ngamba luchingba oibada natana thorang thosel sing puthokpada yamna haishingba amadi military trainer su oibana mahak sikhiba chumlabadi Alpha I da achauba chaitheng ama nangani ngasigi chapchaba mafong khanglaga Chathakhre Landa adu Alpha I gi camp sing da Landa raga loikide NSNK gi tongan mafam sing da su Landa khi NSNK gi camp ta atai khulai paiba group sing gi miyoi sing su leibana ngasigi Landa adu da NSNK amadi atai group sing gi miyoi sing su asi ana thoklamba yai haibagi thajaba leiri India ga tainaba Myanmar gi asukpa umang sing haukiba chahi kya gi mamangtagi lebak asigi militant group sing leirakpani mafam adu da Alpha I amasong NSNK gi camp sing leibani ngasi chapchaba mafam khanglaga nongthaktagi drone sing Sijinaduna Chathakhre Landa aduna counter insurgency gi thong hongdoktuna yamna chauna mangta anba ngambada mai onchilakli India ga tainarabasu Myanmar manungi asukpa umang sing da leiba militant camp sing da Landa kiba adu camp sing adu gi chapchaba lefam sing Indian Army gi intelligence na khangba Sathariba Landa adu Indian Army na Myanmar gi Lalhou group singa yamna naknaba mari leibanani haibagi thajaba leibaga loinana camp singi chapchaba leifam sing Myanmar gi Lalhou singna pibani ngasigi Landa adu Indiana atopa leibak manungda leiba militant singi camp singda chapchana drone singna Landa kiba adu sathaba cross border terrorism thengnabagi achauba khongthang amani haukiba matam khara asigi Assam gi mathak thangba saruk sing amasong Arunachal Pradesh ki ngangkhai da tholakiba thodok singna maram oiduna leibak asida atopa lebaktagi operator tawraga Chathakhre lebak asigi security da singnaba sing thengnabagi khongthang asina India gi wangmadagi India manungda santi tugainaba honarakpa achauba para oigini haina analysis singna phongdorokli ngasi ahing nongyai matung pungani dagi ahum phawbagi manungda drone sing Sijinaduna Chathakhre Landa adu Indian Army nadi makhoi khangdi haina phongdorokli Alpha I nadi ngasi ayu anganbada group asigi camp sing da drone sing Sijinaduna Indian Army na Landa rakhi haina ngasigi tawdok aduda makhoi gi mi taraga mapan siraga taraga mapan na sopan nangki haina su Alpha I na pongdokhi report chingi matung ina ngasigi Landa aduda Alpha I gi senior commander Nayan Medi laikidre amadi Alpha I ga punna leminaba PLA gi political wing RPF ki miyoi kharasu asi ana aso opan nanglamba yana leiri wafam sing ase Indian Army na di yamna kanna yaningdaba phongdorokli Guwahati da base tawba defense ki PRO Lieutenant Colonel Mahendra Rawat nadi Indian Army na ngasi asigumba makalgi operation chattabagi paulaiti haina phongdorakhi nakala maromda makhatana ngasi nungtil phongkiba chapmanaba pauda tongan ba pause singi reports tongan na thamjage ahan boina nungtil pause ki chipong ma oiriba kangla paudagi lokachari Indian Army na Myanmar da leiba Alpha I amasong NSNK gi camp ta surgical strike Chathakhre leader ahum hatkre kaya amana asopan nangkhre hari
ngasi ahing nungyai matung pung anirom tabadagi pung marirom phawba Indian Army na Myanmar territory lanchinduna Alpha I amasung innocent K gi camp singda surgical strike Chathakhre attack aduda Alpha I gi senior leader ahum hatkre kaya amana asop nangkhre attack aduda Alpha I gi top commander Nayan Asom siramlagani haibagi thajab lei adubu chapchana official oina confirm tawba leitri pawasina makata na hairibana Indian Army gi mekaidagi Myanmar da north east ki insurgency singi stronghold ama oiriba Sekang region de leiriba Alpha I amasung innocent K gi camp sing aduda drone Sijinaduna attack adu chathakibani aerial attack aduda sikri haina thazananiba Alpha I gi Lieutenant General Nayan Asom asi Alpha gi cadet singi training amasung operational planning da yamna hitoi singthoiba mioi amani hairi operation adu gi matangda Army gi public relation office ki spokesperson amana media da phongdokhibada aerial attack aduda Alpha amasung innocent K gi cadet kaya yamna asi ana amasung aso apan nangkhrabagi haibagi chap chaba report laitri adubu unofficial oiba report amagi matung inadi attack aduda Alpha I gi top leader ahum hatkre aduga taragi mathakta aso apan nangkhre hairi drone attack adu Myanmar gi Sekang region gi manung chana leiba Waktham Basti da leiba Alpha I gi maming leiraba 779 kem yauna Hoyat Basti da leiba Alpha I gi Eastern Command headquarter da su attack adu sataki innocent K gi oina su Indo Myanmar border da leiba Naga Self Administration Zone yauna atopa kem kharada aerial attack adu chathaki bani Alpha I gi 779 gi kem ta attack chathaba matam aduda kem aduda Alpha I gi cader mangalai attack aduda Alpha I gi Eastern Command structure da yamna chawna amanga ta thon ki attack aduda ningthina plan tawraba matungda drone yauna chathaki bani aerial attack aduda innocent K gi kem ama yauna Manipur gi lalulu amagi kem tasu yamna chawna amanga ta tholamba yai hairi attack aduda innocent K gi mekaida chawna asopa nangki adubu chapsana miyoi kya asopa nangkhibage haibadi chapsana confirm toba ngamdri hairi atoba pawgi source amana hairibana Indian Army gi mekaidagi Israel amasung France na saba drone sing Sijinaduna Nagaland Myanmar border da leiriba Longwa amasung Arunachal Pradesh Myanmar border da leiba Pangu pasta leiba innocent K amasung Manipur gi Lalhou amagi kemta attack adu sathakibani attack aduda Army gi mekaidagi drone chamaga yankhairom Sijinaki puna attack aduda kedar 18 gi mathakta asopan nangki hairi source asina makata na hairibana Indian Army na Chathakhre missile attack ta ke manung da leiriba Alpha I gi Lieutenant General Narayan Asom laikidabani missile attack aduda Lalhou asigi Brigadier Ganesh Asom amasung Colonel Pradip Asom asisu laikidra hairi attack adu hojiksu makata na chathari Alpha I gi mekaidagi Indian Army na Chathakhre attack adu gi chapchaba pakhum pigani hairi Indian Army gi mekaidagi ngasai North East Lalhou singi mathakta Chathakhre drone attack ase matam kuina lepduraba matungdani Indo Myanmar border da matam sangnadagi hauna North East Lalhou sing lai Indian Army gi mekaidagi Myanmar gi ngkhoi lanchilaga air strike chathaba ase yamna toina thokpa thodo amanate ing 2023 da Indian Army na Royal Bhutan Army ga kusamnaraga Bhutan da leiba militant singi camta attack tawbagi thodokti laikhre hari ani shubu oina Myanmar da leiba Alpha gi camp mari da Indian Army na chathaba drone attack ta lup asigi luchingba ani yauna kedar kaya sikre hari Indian Army gi akanba cross border offensive amada Indo Myanmar da leiba Assam gi Lalhou United Liberation Front of Assam Alpha 1 gi camp mari da drone attack chathabada Lalhou asigi self style Lieutenant General yauna makok thongba amaga loinana kedar kaya marum ngasi ayu anganbada hatkre haina agency na report tawri agency gi pauna hai Myanmar da base tawriba Alpha 1 gi camp singasi Indian Army na India thangba makairom tagi drone chamarom Sijinaduna akanma mongda strike sing chathaduna chugai ki bani hairi attack aduda kedar Alpha gi kedar kaya marunga loinana Alpha gi Lieutenant General amasong military senior commander Nayan Asom lup asigi self style Colonel Ganesh Lahol amasong lup asigi luchingba Ganesh Aksom Singasu yauna attack aduda hatkhi bani hairi agency na hiram asigi matangda Indian Army gi public relation officer PRO contact tawduna hiram asigi matangda report launabagi damak honabada PRO masana Indo Myanmar border da Indian Army na Myanmar da base tawba Alpha gi camp sing drone strike chathaduna kedar sing amadi official sing hatkhi bagi report laiti haina pakum pirakhi panba yabadi ngasi ayuk India amadi Myanmar ga tainari ba Myanmar of the base tawduna hangliba Alpha 1 gi camp sing drone strike chathaduna attack tawba asi handaki asina yamna fongna tawba Indian Army na North East ki insurgent group sing da chathakhiba attack ni hairebe attack asina takbadi Indian Army na India
India amadi Myanmar tainariba Myanmar romta leiba North East ki insurgency singi camp sing ase matam amma hektada Myanmar authority gi ayaba yaudana chathaba yabagi pibam da leiri haina agency na report tawri amaromda hozi India ga Myanmar ga tainabam pham singda pro democratic rebels singi maraktasu akan mamongda nomai kapna bagi thodok lep tringai cherak asida Indian army na ngasi ayuk Alpha 1 gi camp marida drone attack Chathakhre thugai khibagi thodok asina Myanmar da operate tawriba insurgency group singda Henna khudong thiningai ohelakpasu yai haina report tawri ahum subo oina Myanmar ngkai manungda leiba Alpha gi camda Indian army na drone chamaram Sijinaduna attack Chathakhre haiba nungtil paukse gi chipong ama oiriba kangleipa ke mera dagi thamjage ngasi ayu angan bada Indian army gi kangbuna Bharat ka yonglo nariba Myanmar ngkai manungda leiba awang nongpok state ki lalolup singi camp singda drone attack Chathakhre Landa rakhre hairi report asina hai mapung oina attack adu Assam gi lalolup United Liberation Front of Assam Alpha I gi camp singda Landa khibani hairi attack adu da Alpha I gi camp mari amangata thokkibaga loinana asiana aso apan kaya nangkhre hairi pawasina hai Indian army gi mekaidagi ningthina plan tawraba matungda drone chamarom Sijinaduna attack adu Chathakhre hairi attack adu da Alpha I gi military wing senior commander oiriba Lieutenant General Nayan Asom Colonel Ganesh Lohon aka amadi Ganesh Aksom Siramba yai haina unconfirmed oiba report amana haidi hauzik phawbagi oina Indian army gi public relation officer PRO gi mekaidagi wafam amata phongdorok palaitri haidi mari subada nungthil pause gi chipong ama oiriba Wayal Kati hariba pause asina phongdokpagi matungina Indian army na Myanmar da chataba drone attack ta Alpha gi luchingba kaya yauna lup mayam gi kedar kunrom siri haidi Israel amasung France na saba drone sing India na Sijinaraga Chathakhre attack ni haiba Alpha I gi wafam phongdokli Indian army Myanmar da drone attack singda United Liberation Front of Assam Alpha Independent gi luchingba kaya marum yauna tongan ba lalolu kharagi keder kunrom siri haina official oidriba pauna hairi haukiba ahingi pung anirom tarakpadagi nongalamdai pung mari tarakpa pawba khwaidagi chawna Chathakhre attack singa duda laikidrba singa dugi manungda Alpha gi self style Lieutenant General Nayan Medi Allies Nayan Asom yauri loinana self style Brigadier Ganesh Lohonchu attack aduda sokpana maram oiduna laikidre yamdrabada Alpha I khaktagi oina miyoi taraga mapanrom aruba pibamda asopan nangki hauzik phawbagi oina Indian army natraga official amatagi maikaidagi thaudo asigi matangda wafam amata phongdorokpa leitri Alpha Independent attack asiga mari leinana thadorokki bachol amagi matunginadi Israel amasung France na saba drone chamaga yengkai hena Sijinaduna achouba attack ase security force singna Chathakhre attack ase India amasung Myanmar gi ngkaida leiriba Nagaland ki longwadagi hauduna Arunachal Pradesh ki Pangshaw Pass phawbagi manungda Chathakhre attack asina maram oiraga Myanmar gi mekairomda leiriba lona thingkrabala lukya gi camp singda soanki attack Chathakhre singa dugi mapamda chapchan thengnagani hainasu makhoi gi chirol aduda makata na palli Alpha gi chirol aduda hai forcing aduna fighter jet ching phawba Sijinaduna attack adu Chathakhre punama asi oiduna su attack Chathakhre singa dugi mapamda chapchana pakhum pikigani nakal amaromda India amadi Myanmar gi khoi paring ngak seliba Indian army amasong Assam Rifles ki mekaidagi thodo asigi matangda makhoi karimata khangba leite operation sing Chathakhre pausu amata leite haina Guwahati da leiba defense ki spokesperson Lieutenant Colonel Mahendra Rawat na paugi agency amada phongdokhi nakal amaromda Assam ki chief minister Hemanta Biswa Sarma hai Alpha Independent na tholakpa statement ama thengnare adubu thodo aduda Assam police sing amata yaukhiba leite Assam gi mekaidagi su asigum thabak amata Chathakhre leite asigum thodok sing asigi matangda defense ki mari leinaba singna official oiba statement ching pirakadabani adubu hauzik phawbagi oinadi hairiba statement ching pirakpa leitri haike panba yabadi haukiba kumza 2024 da su security force singi mekaidagi Alpha Independent gi camp singda drone attack Chathakhre chauna asu apan thonkiba leire thodok aduda lup asigi mekaidagi makhoi gi leader sing soonki haina phongdokkiba laikrabani nakalamaromdana Alpha Independent asi Assam da yumpam oiba lalolup amani hauzik phawbagi oina lenga kakari gumba hiram amatada wari sanaba natraga bis ekona chingba khuyek pinadana leiriba lup ama oiribani haide makha Chathakhre police tagi laukiba nongmai sing semdok sadolaga Sijinaki haiba wafam thamjagi state asida kumja 2023 gi May 3 dagi hauduna thokliba hingsa yawba irang asida muknariba purup anigi miyoi singna police tagi lakiba nongmai sing semdok sadoktuna Sijinaki haina official amana phongdorokli irang asi hek arokpa
matamda purup anigi miyoi singna Manipur police ki yamlaba khusukulai sing lakhibani official asina hai lakhiba khusukulai lising tarurong ki manungda .303 rifles AK assault rifles incharge rifles amadi carbine ching yauri hairiba nomai sing asi semdoktuna nomai maru sana channa honai haina palladuna .303 rifles asi meter 500 rom adumak effective oi hairiba nomai asi semdoktuna hena sana honai nomai gi maning thangba saruk bat semdokpa afaba makal gi scope hapchinduna sniper rifle semladuna thokiba nomai kapnabagi thodok singda sijanai haiki mahakna hai AK rifles asi meter 300 tagina 400 rom tamak effective oiba adu semdoktuna sijanabadagi security force singda atauba singnaba ama ohali hairiba semdoklaba nomai sing asi state asi gi chingamadi tamgi tongan mafam singdagi pagatkiba nomai singda yauri mamang thada Manipur police amadi atopa security force ki apunba kangbuna Manipur gi tampaki district manga dagi khusukulai chahunga kunga nipan phagat pangamki jungi tarahumdo amadi taramari gi lonaba numidangi matamda tampaki mafam singdagi khulai sing adu phagalaba matungda July gi ahanba chayolda Singi kuki singna namna khundaba district singdagi khusukulai chaniga ahum security force na phagatkhibani phagalakhiba khusukulai sing asigi ayambana incharge rifles AK series rifles self loading rifle modified sniper rifle grenade launcher pistol amadi country made 0.22 rifles yauri hairi irang asi hek horokpadagi hauna security force singna electric pole natraga GI pipe sing semdoktuna bom kapada sizinaba oiramgani chingnaba sing phagatkibasu leirabani hairiba polam sing asi chingda leiriba purup asina mamangai matamdagi hauduna adumak sizinarakpani haiba wafam leirabasu makha tarakpada makoina misal yauna tongan ba sakti leiba makalgi khulai sing oina sizinarakpagi wafam leiri haiba wafam paw amana hairi panba yabadi Manipurda thokliba irang asigi manungda kuki singna kilometer 10 rom lapna leiba mafamdagi local met misal kablakpada moirang sendra lambida leiba yum amada tasinduna yum aduda thabak tawduna leiba arangpham ama sikhibagi thodok leikrabani Manipurda thokliba hingsa yawba irang ase miyoi chani yankai rom laikidre miyoi kuntra mangagi mathakta hauzik phawba mafam khangdana leiri amadi miyoi lising umpu hena lanjenaduna tongan ba relief camp lengakna matam kharagi oina saba sangseng amadi khangna chanaba singi yumda changjapam lauduna leiri bani hairi makha chathakhre nungthil pawse ki chipong ama oiriba oil kati dagi lakhot chadaga thamjage jalayarang purup singa kuki ga unkhatna ba hingalakli naga area da German road tiger road semandana ba rongmaina IM da wakat kre hairi naga singna namna taba area da kuki singna semgani haina tawriba German road amadi tiger road ase semandana ba rongmai naga council Manipur RNCM na NSN IM da wakat kre rongmai naga council gi president KC Sebio na kuyak piduna NSN GPRN gi ministry of kilo affairs ki kilo launcher da thaba memorandum amana hai kuki jo militant group singa semgani haina tawriba German road amadi tiger road ase naga singna khundaba mafam haibadi jojangtek nato ka boi ichung ka boi Scotland wakong amadi iding phawduna semgani hairi mafam asigi akoibada sugi kem hangjinduna kulai paiba kader lising ama hena leisilakli ba ase rongmai liangmai amadi inpui naga singi lamdani loinana Myanmar macha singi yungkok tararom su nauna sajinduna leiri Tamilong amadi None district ki lonaba mafam asida mairol tagi mathong hulak traba kulai paiba thamjinba asi maram chade makhoi sing asibu Union Home Ministry gi agency singna mateng pangsinbagi mami uba phangi asigumba thong sing asina nagagi lamamadi hingbagi hakta achauba singnaba ama oiragli maram asina naga singnasu isa ngakthok janaba angamba pambai sijinabagi tangai fadaba lakle maram asina kuki jo militant group singna handak rongmai liangmai amadi inpui naga tribe singi lamda chatharakli ba thong asi apunba nagagi national territorial issue ni haina lawbi duna akanba mieng changanengi loinana purup maselgi marakta pamdaba thodok thoktana ba akhanaba thorang pekhat piyu haina makha tarakli lushilakpada Myanmar Nepal Bangladesh masak kaya Bihar gi voter list yaram lehairi Election Commission of India na Bihar gi voter list yengsinduna special intensive revision SIR program pakhatpada Myanmar Nepal amadi Bangladesh masak kaya yaram ba thengna khre hairi mapalebak singdagi changlakpa miyoi sing aduna aranba pambai sijinaraga Aadhaar domicile certificate amadi ration card na pairamba thengnaki haina report amana phongdorokli block level officer singna yumthong khuding changduna survey tawbada mapalebaktagi lona changlakpa miyoi kaya voter list ta chalambagi khudam phangba ngamkhi hiramasigi matangda August amadagi August 30 pawba makata na tigalaga mapalebaktagi changlaki miyoi singadu voter list tagi kaknaba tharang lokalagani hairi Bihar da matau asumna mapalebaktagi changlakpa miyoi kaya voter list ta chalamba maramna Manipur amadi atai state chingdasu kanglon kaina changlaki mitok kaya marum voter list ta chalamba yai haina report asina makata na phongdorokli